Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau. Mukhyamantri Nongthomam Biren ngasi Tamenglong jilada tongan-tongan ba saukha thorangi project sing sangabaga loinana kharagina urep uyum tamlagani. Sani Mirphu 13 suba puya maithabagi ningsing thoram ngasi pangthokli. Chhattisgarh gi Garyaban jilada security force ka khuthoknabada Naxalite 13 sire amasung Bharat ki mapan thoram mantri Dr. S. Jaishankar na America gi Secretary of State Marco Rubio ga unaduna leba ani gi oiba mari fagarhanaba wari sanakhre. Raija sida tangdu leitaba tapna hanjilakpaga loinana Mukhyamantri Nongthomam Biren na Singhi jila singda satuna saukha thorangi thabak kaya sangaba amadi jatra honbagi thabak leptana sathari. Ngasi su Tamenglong District Headquarter da tongan ba saukha thorangi project sing sangabaga loinana project kharagina urep uyung tamnaba Mukhyamantri Nongthomam Biren na mahaki mantri mandol sing amadi MLA singa loinana Tamenglong da thongkhre. Jila asigi mini stadium da pangthokadaba thormaduda Town Churches Union Joint Tribe Council, Liangmai Naga Puimai, Ruwangdi, Tamenglong Zone na chingba tongan balup singi myoy sing saruk yagani. BJP na lusingba sarkar asina singi jila singda satuna mantri mandolgi mifam famduna lakpagi makha tarakpo ina ngasi su Tamenglong jila da mantri mandolgi mifam ama pangthokani hairi. Mukhyamantri gi khongsak ki matangda akhoi Tamenglong paumidagi paudam ama. Chief Minister N. Biren Singh amadi mahaki cabinet minister singa loinana Tamenglong da cabinet meeting gi damak tonglakre. Cabinet meeting haudringai mamang asida public function mini stadium Tamenglong headquarter da chathagadori. Function asida 350 crore mukki project singi damak yata huingadori. Project sing gi manung da Tamenglong Tamai Tausem Kaimai police station gi quarter, National Highway 37 Katfindai degi Tausen Phawbagi lambi improvement, Tamenglong Bazar Road IT road improvement, Buning Muidobu Eco-Tourism gi damak semgatnaba, EMRS Tausem amasung Phalong da semgatnaba amadi Working Women Hostel Tamenglong semgatnaba yauri. Akasbani Imphal gi damak Tamenglong lagi ringbam kamai. Humputara taruk suba Ganatantra Divas Thauram amadi Irai numita pangthokadaba full dress rehearsal ga mari lenana Imphal manungda gari sathok sasinda ahongba khara leiragani. Raija gi Traffic Control Wing gi SP na thokpa cherola manahai Singjamai Phawraga Lilongdagi haigalakpa gari singna Pisumthong Phawduna chatkani. Moirangkhomdagi lakpa gari sing Kaisamthong Phawraga chatkani. Maya Imphaldagi Kaisampatamna lakpa gari singna Tidim Line natraga Wayangbam Lekai romda chatkani. Koirengaidagi khongnang ani karaklomda lakpa gari singna Dingku Road natraga Assembly Road ta chatkani. Sanjenthong amadi Minuthong Phawraga Imphal East lomdagi lakpa gari singna Lamlongthong, Luklaubung, Tumbuthong amadi Singjamai Thong lomda chatkani. Uripok Kangsub Road tagi flyover bridge Phawraga lakpa gari singna Nagamapa lomda chatkani. New Kasar Road tagi lakpa gari singna Kaisampat natraga Nagamapa lomda chatkani. Tidim Road tagi Kaisampat tamna lakpa gari singna Wahangbam Lekai natraga Mayang Imphal lambida chatkani. Khoyathong amadi Thangmaiba lomdagi LIC crossing tamna lakpa gari singna Nagamapa lomda chatkani. Khuman Lampak amasung MMTA dagi North AOC crossing lomda lakpa gari singna MMTA crossing dagi Minuthong lomda chatkani. Adumoinamak VIP natraga emergency servicing gi oina de athingba sida yauroi hairi. Sani Mirphu 13 suba puya maithaba gi ningsing thauram ngasi pangthokli. International Observation Committee on Puya Maithaba Ikop Kangleipakna Lining Inat Kanbalup Laikal Kaino Lam Ahingba Thaugal Lup Kaino amasung apunba Maira Lup Kaino ga khusamnaduna thauram asi pangthokpani. Thauram asigi manung channa Lamdam asigi laiwei khraba ipai pusingi mafamda kokno dunai kai khumnaba utpaga loinana haikat leikat tambagi thauram ngasi ayuk Kangla Utra mamangda pangthokhi amasung Kangla Haikru makhongda puya mikon bagi thauram pangthokhi. Tungda Kaino Thongkha da leiba lam ahingba lampakta mapungoiba thauram pangthokhi. Thauram aduda saruk yakhiba singna mikup khara tumina leptuna puya maithagi bagi thaudok sing adubu nungaitaba amasung awaba phungdokhi. Ningsing thauram asiga mari lenana Kangleipakta 1378 haiba sumang kumai asi utkani hairi. ICAR Krishi Vigyan Kendra KVK Imphal West ki Scientific Advisory Committee ki mifam ama Lamphel da leiba Loktak Farmers Training Hostel ICAR Manipur Center ki conference hall da ngasi pangthokli. Sahi khara gi mamangda ICAR KVK Imphal West na phangkhiba achievement amadi lakadaba sahi singda pangthokadaba action plan gi matangda
khana neinagani hairi mifam asida mari lenaba bibhag singgi official amadi expert sing saruk yari India Med Department hairi lakadoriba numi marini asida Manipur yauna leba asigi awang thangba amasung nongpok thangba sarukta lechil kungna thagani Bihar, Rajasthan, Nongchu Bengal, Sikkim, Jharkhand, Odisha, Assam, Meghalaya, Nagaland, Manipur, Mizoram amasung Tripura da ayuk amasung numidangi matamda lechil kungna thagani Himachal Pradesh, Jharkhand, Haryana, Chandigarh amadi Uttar Pradesh da hayang akharaw yauna nongchuruba yai hairi tabiriba paw ase Akashvani Imphal dagini Chhattisgarh gi Garyaban Jilla da Security Force ka khuthoknabada Naxalite 13 sire makhoidugi manungda 3 nupini Raipur Range ki IGP Amresh Mishra na hai self loading rifle ama yauna khulai 13 thodok tokphumdagi phangba ngamle leikhidraba mioi 13 mak masak khangdokle makhoigi manungda Central Committee of Maoist ki member ama yauri loinana maki security team amadi Odisha State Committee ki member sing yauri Chhattisgarh amadi Odisha Police ka loinana CRPF personnel sing yauna ngarang numidangdagi operation chathaba horokhibani haujik Manipur area gi Kulhadi Ghat ta makhatana thiba humbagi thabak chathari Bharat ki mapan thawra mantri Dr. S. Jaishankar na America ki Secretary of State Marco Rubio ga unaduna lebak ani gi oiba mari fagarana bawari sanakre social media da thagalakpa warolamada Dr. Jaishankar na hai Lusingba ani na leba ani gi leinariba mateng pinabagi mari bu hena sesin hanaba khanaba tanatana lamdam gi amadi malim gi oiba wathok singi matang da sukhanakhi Dr. Jaishankar na Washington DC da pangthokpa Quad Foreign Minister mifam da susaruk yakhi maduda Indo-Pacific region bu ayat apan leitaba mafam ama ohennaba khanakhi hairi New Delhi gi Bharat Mandapam da sathariba Bharat Mobility Global Expo 2025 na lebasi gi tonga ba mafam dagi lakpa yamlaba miyo kya gi pungning sing silli nauna puthokpa amadi advance oiba gari sing maru oina electronic amadi vintage car sing na expo sibu yengba lakliba miyam gi pungning sing sinpham oiri masigi sumathakta saka ani panba amadi saka ahum panba yauna anoba delivery vehicle sing su miyamna pamna yengnari Haujumaki oina launch tawdriba adubu matam kharagi matungda launch tawrakadaba gari sing Bharat Mobility Global Expo sida utli Expo sigi ngasi aroiba numita ayuk pung 10 dagi numidang pung 3 phawba yengba yagani hairi Leiba asina ngasi Beti Bachao Beti Padhao gi campaign haudoki basahi 10 mapung pharakpagi palan tharam pangthokli nupi masa amadi angang singde hena sakti pinaba campaign ase haudoki bani campaign ase haudoki badagi ngasi phawbada nupi masa singi account koti mari hena hangdokle Mahakumbha Melada Mauni Amabaisa yauba ngamnabagi damak Indian Railways na akhanaba rail gari samayang khaichalhangadawri tha asigi 18 da pangthokadaba Mauni Amabaisa da bhakta koti 10 rom saruk yaraba yai hairi Akashvani ge wari sanabada North Central Railway gi CPRO Sasikant Tripathi na hai numit asigi damak melagi akhanaba rail gari samri sijananaba thawang tawri mangna hai thorom asigi damak railway gi medical Railway Protection Force amasung Commercial Department na passenger singi mateng pangnaba sem sari Turkey gi awang nungsu thangba sarukta leiba Sky Resort ta hangba hotel amangarang mai chaklakpada yamdrabada miyoi 33 sire 58 na sopan nangle Hojik phawbada hotel aduda leiramba miyoi chani kuntra safagadaba mafam singdo hongdokhankhre Turkey gi Interior Mantri na hai mathol 12 wangba hotel adu khanghaudana ngarang ayuk mai chaklakpada gi laibak thiba thawdo adu thokhibani pau khara na hai Siraba sing adugi manungda miyoi ani amadi hotel mai chalakpa aduda kimanbadagi hotel mathakdagi songtharakpada sibani aroibada maroiba pau amuhana Mukhya Mantri Nongthomam Birena ngasi Tamenglong Jilla da tongan ba saukha tharangi project sing sangabaga loinana kharagina urep uyung tamulagani Sani Marifudara Taruk Suba Puya mai thabagi ningsing thorom ngasi pangthokli Chhattisgarh gi Garyaban Jilla da Security Force ka khuthoknabada Naxalite 13 sire amasung Bharat ki mapan thawra mantri Dr. S. Jaishankar na America gi Secretary of State Marco Rubio ga unaduna leiba ani gi oiba mari fagarana bawari sanakre Paulo Jare